Russiana drone charter ka kun ganipan amasung missile tara humdoi Sijinnaduna Ukraine da Akanba Mawongda lantakri. Russiana Ukraine da ahing amada drone charter ka kunipan amasung ballistic missile tara humdoi Sijinnaduna Ukraine gi akoibada lairiba city singda Akanba Mawongda landarakre haina Ukraine gi President Volodymyr Zelensky na fongdorakre. Russiana ahing amada Ukraine gi mathakta Akanba landa chatharkiba adu US President Donald Trump na Russia gi President Vladimir Putin bu hunduna ngangluba matungdagini. Russia gi thawong sing adubu President Zelensky na Akanba Mawongda yaningdaba fongdoktuna laibak asina ingtapa puraknaba amasung nakal anigi marakta ceasefire tawnanaba thawrang tawriba asi Russia na leptuna landarakpana hotna jamal pumna mamanghalle haina Russia da maral sirakhi. Ngarang Ukraine da chathakiba landa adu US President Donald Trump na Kiev-ta ehenba khulai pibagi mathau tare haina fongdorakraba matungdani hairi. Russia na Ukraine gi mathakta leptana landa chatharapa asi nungnangba fongdokladuna Russia gi President Vladimir Putin asi yamna mathong huktaba miyoi amani haina Donald Trump na fongdokhibaga loinana Putin asi matam leiba khibekta Donald Trump ka chanarabasu Ukraine da chathariba landa asida pumnamak aremba tahalle. Haukiba chayolda Donald Trump na Russia gi President Vladimir Putin ga telephone gi khuthangda wari sanakibada Putin na Ukraine gi mathakta afaba khulai sing Sijinnaduna landabagi thawong chathariba aduna yamna nungaindaba ama pokhalle haina thamkhibaga loinana mara leijadraba micham miyam kayabu hatpa haibasi afaba thawong ama natte haina Donald Trump na President Putin da phongdokhi. Laibabo pagi numit ki ahingda Ukraine da chathakhiba attack aduda Poland gi ngamkhaidagi kilometer maudra muk lapna leiba Lod city chawna amangata thoon khibaga loinana military amasung humanitarian aid ki transit hub ama oriba city asi chawna mahaulang pokthokhi hairi. Russia gi landa adu da Ukraine gi nongchup thangba sarukta leiba Lviv amasung Rivne city sing su chawna pokhaibagi thodok sing thokhi hairi. Chahi asi gi hawalakpada Russia amasung Ukraine gi marakta ceasefire thamnana bagi matangda tangkak ani thokna wari sanakhrabasu hojik fawda wari sanakhiba adu mahayan bangamdri. Kumjali sing aniya kongeni thoigi February da Russia na Ukraine gi mathakta mapum fana landa chathakraba matungda laibak ani gi diplomacy gi marida chawna ahongba lakhibani. Chairak asida Kremlin gi wangangloi Dmitry Peskov na Moscow da phongdokhiba warol amada Eastern Ukraine gi saruk singda Russia gi Summer of Lit mai pakna chathari hiram khudimakta laibak asina manglom da changshin baga loinana ngasi haiba numit asidagi hauduna Ukraine gi miyoshina nauna khut hananabagi wakhal khaloidabani hainasu Jackson warol thamki. Nakal amaromda Ukraine gi city ama oriba Ludzmir Igor Polischukna Russia na chatharkiba strike aduda misi mina amasung asok apan yawbagi paw laite haina fongdokhi.